ꯆꯌꯦꯠꯅꯔꯤꯕ ꯂꯝꯈꯩꯗ ꯅꯥꯒꯥꯂꯦꯟꯗ IRB ꯕꯇꯥꯂꯤꯌꯟ ꯑꯃ ꯊꯝꯖꯤꯜꯂꯛꯄꯗꯒꯤ ꯏꯔꯥꯡ ꯂꯥꯛꯂꯦ꯫ ꯅꯥꯒꯥꯂꯦꯟꯒꯤ ꯗꯤꯄꯨꯇꯤ CM ꯄꯦꯇ꯭ꯔꯣꯟ ꯈꯦꯖꯥ ꯈꯦꯅꯣꯗ ꯂꯥꯛꯂꯝꯂꯒ ꯈꯨꯟꯖꯥꯁꯤꯡꯗ ꯋꯥꯀꯥꯏ ꯉꯥꯡꯂꯝꯂꯦ꯫ ꯍꯟꯗꯛꯇ ꯐꯝꯈꯤꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯐꯝꯗ ꯑꯣꯄꯣꯖꯤꯁꯟ ꯀꯪꯒ꯭ꯔꯦꯁꯀꯤ MLA ꯀꯥꯡꯒꯨꯖꯝ ꯔꯟꯖꯤꯠꯅ ꯍꯪꯈꯤꯕ ꯋꯥꯍꯪ ꯑꯃꯒꯤ ꯄꯥꯎꯈꯨꯝꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯅꯤꯄꯨꯔꯒꯤ ꯖꯨꯀꯣ ꯚꯦꯂꯤ ꯑꯃꯁꯨꯡ ꯇꯨꯡꯖꯣꯏꯗ ꯅꯥꯒꯥꯂꯦꯟꯗ ꯂꯝ ꯈꯣꯞꯆꯤꯟꯕ ꯂꯩꯇꯦ ꯍꯥꯏꯈ꯭ꯔꯒꯁꯨ ꯍꯧꯖꯤꯛ ꯂꯝꯒꯤ ꯋꯥꯍꯧ ꯑꯁꯤꯗꯒꯤ ꯅꯥꯀꯜ ꯑꯅꯤꯒꯤ ꯈꯨꯟꯖꯥꯁꯤꯡ ꯏ ꯅꯥꯏ ꯇꯥꯅꯕ ꯌꯥꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯦ꯫ ꯇꯨꯡꯖꯣꯏꯒꯤ ꯍꯧꯖꯤꯛ ꯆꯌꯦꯠꯅꯔꯤꯕ ꯂꯝꯈꯩꯒꯤ ꯁꯔꯨꯛꯇ ꯅꯥꯒꯥꯂꯦꯟꯗ IRBꯒꯤ ꯕꯇꯥꯂꯤꯌꯟ ꯑꯃ ꯊꯝꯖꯤꯜꯂꯛꯄꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯃꯨꯛꯀ ꯍꯦꯟꯅ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯄꯣꯛꯅꯔꯦ꯫ ꯃꯁꯤꯅ ꯏꯔꯥꯡ ꯂꯥꯛꯅꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯑꯣꯏꯍꯜꯂꯦ ꯍꯥꯏꯔꯤ꯫ ꯈꯨꯟꯖꯥꯁꯤꯡ ꯎꯪꯈꯠꯅꯔꯤꯉꯩꯒꯤ ꯆꯩꯔꯛꯇ ꯍꯟꯗꯛꯇ ꯅꯥꯒꯥꯂꯦꯟ ꯂꯩꯉꯥꯛꯀꯤ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ Y ꯄꯥꯇꯣꯟ ꯈꯦꯖꯥ ꯈꯦꯅꯣꯗ ꯂꯥꯛꯇꯨꯅ ꯅꯥꯒꯥꯂꯦꯟ ꯂꯣꯝꯒꯤ ꯈꯨꯟꯖꯥꯁꯤꯡ ꯎꯅꯈ꯭ꯔꯦ ꯑꯃꯁꯨꯡ ꯈꯨꯟꯖꯥꯁꯤꯡꯗ ꯂꯝꯈꯩꯒꯤ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯀꯥꯏ ꯋꯥ ꯀꯌꯥꯃꯔꯨꯝ ꯉꯥꯡꯂꯝꯂꯦ ꯍꯥꯏꯅ ꯊꯥꯖꯕ ꯌꯥꯕ ꯃꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯗꯤꯄꯨꯇꯤ CMꯒꯤ ꯃꯤꯗꯤꯌꯥ ꯁꯦꯜꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯃꯅꯤꯄꯨꯔꯒꯤ ꯇꯨꯡꯖꯣꯏ ꯈꯨꯜ ꯑꯃꯗꯤ ꯅꯥꯒꯥꯂꯦꯟꯒꯤ ꯈꯦꯖꯥ ꯈꯦꯅꯣ ꯈꯨꯜ ꯑꯅꯤꯒꯤ ꯂꯣꯟꯅꯕꯗ ꯂꯩꯕ ꯁꯤꯗ ꯆꯤꯡꯗ ꯄꯣꯁꯇ ꯅꯥꯒꯥꯂꯦꯟ ꯂꯩꯉꯥꯛꯇ ꯍꯣꯝꯒꯤ ꯊꯧꯁꯨ ꯄꯨꯔꯤꯕ ꯗꯤꯄꯨꯇꯤ CMꯅ ꯍꯛꯊꯦꯡꯅꯅ ꯆꯠꯇꯨꯅ ꯅꯥꯒꯥꯂꯦꯟ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯂꯝꯒꯤ ꯎꯪꯈꯠꯅꯕ ꯑꯃꯗꯤ ꯍꯧꯈꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ 15ꯗ ꯊꯣꯛꯈꯤꯕ ꯃꯤꯐꯥ ꯃꯤꯄꯨꯟꯒꯤ ꯊꯧꯗꯣꯛꯁꯤꯡꯗꯨꯒꯤ ꯁꯪꯗꯥꯏꯅꯅꯕ ꯆꯠꯈꯤꯕꯅꯤ꯫ ꯈꯣꯡꯆꯠ ꯑꯗꯨꯗ ꯄꯥꯇꯣꯟꯅ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯂꯩꯅꯔꯤꯕ ꯆꯌꯦꯠꯅꯕ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯁꯨ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯍꯣꯠꯅꯔꯒꯅꯤ ꯍꯥꯏꯅꯁꯨ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯗ ꯐꯣꯡꯗꯣꯛꯂꯝꯈꯤ ꯍꯥꯏꯔꯤ꯫ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯗ ꯋꯥ ꯉꯥꯡꯂꯗꯨꯅ ꯗꯤꯄꯨꯇꯤ CMꯅ ꯍꯥꯏ ꯃꯤꯇꯣꯞꯀꯤ ꯂꯝꯗ ꯑꯩꯈꯣꯏꯅ ꯍꯦꯟꯖꯤꯟꯅ ꯈꯣꯞꯆꯤꯜꯂꯨꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯑꯔꯥꯟꯕ ꯊꯕꯛꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯏꯄꯥ ꯏꯄꯨꯒꯤ ꯍꯥꯛꯇꯛꯇꯒꯤ ꯊꯝꯕꯤꯔꯝꯂꯕ ꯏꯁꯥꯒꯤ ꯂꯝ ꯑꯃꯗꯤ ꯉꯝꯈꯩ ꯀꯟꯅꯕꯒꯤꯗꯃꯛꯇꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯊꯋꯥꯏ ꯐꯥꯎꯕ ꯄꯥꯝꯃꯨꯗꯅ ꯊꯦꯡꯅꯒꯗꯕꯅꯤ꯫ ꯍꯧꯈꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ 15ꯗ ꯅꯥꯒꯥꯂꯦꯟ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯐꯤꯁꯤꯌꯦꯜ ꯉꯥꯂꯣ ꯀꯣꯖꯥ ꯑꯃꯗꯤ ꯗꯣꯚꯥꯁꯤ ꯐꯥꯖꯤꯟꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯁ꯭ꯇꯦꯠ ꯂꯩꯉꯥꯛ ꯑꯃꯗꯤ ꯂꯣ ꯏꯟꯐꯣꯔꯁꯤꯡ ꯑꯦꯖꯦꯟꯁꯤ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯦꯡꯅꯁꯅꯨ, ꯃꯗꯨꯒꯤꯗꯃꯛ ꯃꯤꯌꯥꯝꯅ ꯍꯦꯟꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕ ꯁꯤꯟꯕꯤꯌꯨ꯫ ꯀꯦꯖꯥꯍꯥ ꯀꯦꯅꯣ ꯚꯤꯂꯦꯖ ꯑꯁꯤ ꯃꯩꯍꯧꯔꯣꯜꯗꯒꯤ ꯍꯧꯅ ꯅꯥꯒꯥꯂꯦꯟꯁꯤꯡꯒꯤ ꯂꯝ ꯑꯣꯏꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯈꯥ ꯇꯥꯅꯁꯨ ꯌꯨꯝꯂꯣꯟꯅꯔꯤꯕ ꯈꯨꯜꯁꯤꯡ ꯑꯁꯤꯒ ꯃꯈꯥ ꯇꯥꯅ ꯅꯨꯡꯁꯤꯅꯅ ꯂꯩꯈꯤꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯂꯩ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ꯫ ꯄꯥꯇꯣꯟꯒꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯍꯧꯈꯤꯕ ꯀꯨꯝꯖꯥ 1962ꯗ ꯕ꯭ꯔꯤꯇꯤꯁꯅ ꯌꯨꯡꯂꯝꯕ ꯉꯝꯈꯩꯒꯤ ꯅꯨꯡ ꯑꯗꯨꯁꯨ ꯌꯦꯡꯁꯤꯟꯈꯤ꯫ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯅꯥꯒꯥꯂꯦꯟ ꯒꯚꯔꯟꯃꯦꯟꯠꯀꯤ ꯄ꯭ꯂꯥꯅꯤꯡ ꯑꯦꯟड ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯂꯦꯟ ꯔꯤꯚꯤꯅ꯭ꯌꯨ ꯑꯃꯗꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯑꯦꯐꯤꯌꯔꯁ ꯃꯤꯅꯤꯁꯇꯔ ꯅꯩꯕ ꯀ꯭ꯔꯣꯅꯨ, ꯅꯥꯒꯥꯂꯦꯟꯒꯤ DGP ꯖꯣꯟ ꯂꯣꯡꯀꯨꯃꯦꯔ, ꯀꯃꯤꯁꯅꯔ ꯔꯣꯚꯤꯂꯥꯇꯣꯔ ꯃꯣꯔ, IG ꯔꯦꯟꯖ ꯂꯤꯃꯥ ꯁꯨꯅꯦꯞ, ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃꯗꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯑꯃꯔꯣꯝꯗ ꯁ꯭ꯇꯦꯠ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯝꯒꯤ ꯆꯌꯦꯠꯅꯕ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯀꯤ PHE ꯃꯤꯅꯤꯁꯇꯔ ꯂꯣꯁꯤ ꯗꯤꯈꯣꯁꯨ ꯊꯥ ꯑꯁꯤꯒꯤ 6ꯇ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯈꯤ꯫ ꯂꯣꯏꯅꯅ ꯃꯤꯅꯤꯁꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯆꯌꯦꯠꯅꯕ ꯂꯩꯔꯤꯕ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯁ꯭ꯇꯦꯠ ꯂꯩꯉꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯄꯥꯎ ꯐꯥꯎꯗꯣꯛꯅꯗꯨꯅ ꯁꯪꯗꯥꯏꯅꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯔꯝꯈꯤ꯫ ꯃꯤꯅꯤꯁꯇꯔꯒꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯈꯨꯟꯖꯥꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯆꯌꯦꯠꯅꯔꯤꯕ ꯉꯝꯈꯩꯒꯤ ꯁꯔꯨꯛ ꯑꯁꯤꯗ ꯅꯥꯒꯥꯂꯦꯟꯒꯤ 11 ꯁꯨꯕ IRBꯒꯤ ꯕꯇꯥꯂꯤꯌꯟ ꯑꯃ ꯊꯝꯖꯤꯜꯂꯛꯄꯗꯒꯤ ꯎꯪꯈꯠꯅꯕ ꯊꯣꯔꯛꯈꯤꯕꯅꯤ꯫ ꯅꯧꯅ ꯊꯝꯖꯤꯜꯂꯛꯂꯤꯕ IRB ꯕꯇꯥꯂꯤꯌꯟ ꯑꯁꯤ ꯂꯧꯊꯣꯛꯄꯤꯌꯨ ꯍꯥꯏꯅ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯉꯥꯛꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯄ꯭ꯔꯦꯁꯔ ꯇꯧꯔꯛꯈꯤ꯫ ꯍꯧꯈꯤꯕ ꯀꯨꯝꯖꯥ 2020ꯗ ꯃꯐꯝ ꯑꯁꯤꯗ ꯏꯔꯥꯡ ꯊꯣꯛꯈꯤꯕꯗꯒꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ADGP ꯀꯥꯏꯂꯨꯟꯅ ꯂꯨꯆꯤꯡꯕ ꯇꯤꯝ ꯑꯃꯒ ꯅꯥꯒꯥꯂꯦꯟꯒꯤ ꯑꯣꯊꯣꯔꯤꯇꯤꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯍꯤꯔꯝ ꯀꯌꯥꯗ ꯌꯥꯅꯕ ꯄꯨꯔꯛꯈ꯭ꯔꯕꯅꯤ꯫ ꯌꯥꯅ ꯆꯦꯔꯣꯜ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯥꯒꯥꯂꯦꯟꯒ ꯂꯣꯟꯅꯕ ꯇꯨꯡꯖꯣꯏ ꯈꯨꯜ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯀꯦꯝ ꯑꯃ ꯂꯤꯡꯈꯠꯄꯒꯤ ꯋꯥꯐꯝ ꯌꯥꯎꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯌꯥꯅꯈꯤꯕ ꯋꯥꯐꯝꯒꯤ ꯋꯥꯡꯃꯗ ꯅꯥꯒꯥꯂꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯌꯦꯠꯅꯔꯤꯕ ꯃꯐꯝ ꯑꯁꯤꯗ IRB ꯕꯇꯥꯂꯤꯌꯟ ꯑꯁꯤ ꯊꯝꯖꯤꯜꯂꯛꯄꯗꯒꯤ ꯋꯥꯊꯣꯛ ꯑꯁꯤ ꯆꯥꯎꯊꯣꯔꯛꯄꯅꯤ ꯍꯥꯏꯅꯁꯨ ꯃꯈꯥ ꯇꯥꯔꯤ꯫ ꯄꯥꯎꯃꯤꯁꯤꯡꯗ ꯋꯥ ꯉꯥꯡꯂꯗꯨꯅ ꯇꯨꯡꯖꯣꯏ ꯚꯤꯂꯦꯖꯀꯤ ꯆꯤꯌꯔꯃꯦꯟ MS ꯃꯥꯔꯀꯁꯅ ꯍꯥꯏ ꯍꯧꯈꯤꯕ ꯀꯨꯝꯖꯥ 1962ꯗ ꯕ꯭ꯔꯤꯇꯤꯁ ꯑꯣꯐꯤꯁꯤꯌꯦꯜ ꯕꯠꯂꯔ ꯑꯃꯗꯤ ꯗꯥꯛꯇꯔ ꯒꯣꯜꯗꯥꯟꯅ ꯃꯥꯎꯟꯠ ꯇꯦꯅꯤꯄꯨ ꯑꯃꯗꯤ ꯃꯥꯎꯟꯠ ꯇꯦꯂꯦꯖꯨ ꯑꯅꯤꯒꯤ ꯂꯣꯟꯅꯕ ꯃꯥꯎꯟꯠ ꯇꯦꯂꯦꯖꯨꯗꯒꯤ
Mount Mungo Phauba amade Mount Mungo dage Kapamsi Range Phauba nakhai sengna ngamkhai gi nung yungduna thamlambane haidi bangamkhai asige matungina Fiza Kenoge khunja singna claim tawriba water set ase Manipur gi ngamkhai gi manungda challi haiba nakhai senglaba wafam amane asigumba chahi kayagi mamangdage satnaduna laglaba ngamkhai gi saruk seng semdok pai base parliament ki ek khaktana ngamgadaba thabakni haire mahakna makata na hai hiram asiga mari leinana haukiba kumza 2000 gi October taraga marida Nagaland amadi Manipur gi Chief Secretary sing yauba apunba mifam ama pangthoktuna saye nariba ngamkhai gi saruk sing asida semgat sagat pagi thabak amata paikhatanaba yanakhiba leirabane asigumba yana serol asigi wangmada Nagaland lenga ki maikaidage saye nariba mafam asida thabak kaya marum paikhalakpadage wathok ase sauthorokibani haikhe North East ke nupi singna India bu malemda phida ama kalhanba ngamle Narendra Singh Tomar Mars nipana lakpada malemgi nupi gi numit International Women Day malemgi mafam singda pangthokna bagum Manipur dasu mafam kaya da pangthokna khrei Thauram asiga mari leinana North East ki nupi singna India bu malemda phida ama kalhanba ngamle haina Union Minister of Agriculture and Farmers Welfare Narendra Singh Tomar na CAU na sinduna numit humni sathagadaba CAU Regional Agri-Fire hogdokpa amade malemgi nupi gi numit thauramga mari leinana phongdokhrei Pukhrida irang na bamiyoi ama hospital da pukhalakpada laikhidre irang thokhrei Lamlai Police Station gi manung chanba Huidrom awang lekai da leiba Pukhri amada ngase numidang pung manga ga minute 30 rom taba matamda miyoi ama irang na baga loinana miyam na laukhalaga hospital da laikanana ba pukhalakpada laikhidre haire laikhidraba miyoi adugi maming Huidrom Ranjit chahi 30 manga apokpa Biren kawe Lamlai Police Station na konba Huidrom awang laikai dage ne pause asina phangba pauna hai Ranjit Pukhri da hek tabaga Sawombung Public Health Center PHC da pukhalakpada Ranjit laikanana ba pukhalakpa sing marks upte aduna Jenims ta oina puro hairakhi haire Ranjit ki manaw nupana kanna haibadage doctor na yengbada Ranjit mihul leiramdavane Ranjit laikhidaba duda patient kangbu asau baga loinana mi laikanana ba pukhalaklaga marks upte changlakanu haiba yaningdi haiduna irang haurakhe pawadu tabadage Lamlai Police ki team laktuna irang adu laksin khi haire Sport University sengbat sagat pagi thavak thinglakadore Konsakhul area Joint Action Committee Kazakna laingakta thamkhiba demand sing chaliba tha sigi mapan phawada thavak to onthoktrabade National Sport University Complex ta sathariba sengbat sagat pagi thavak thoram sing athingba thamlagani haire Niranjan Suvedar gi mitam Kanglatombi da hangdokhrei loi thakiba athoba singi ming hakpanung Phaidabung manakta yunglagani Chief Minister Manipur gi ning tambangak na bahonavada British ki mayokta lan horubagi damag Kalapane Andaman and Nicobar Island da loi thakiba layoi khraba athoba singi ming hakpa Nung ama Phaidabung gi makha thangba sarukta leiriba park asida yungnaba laingakna thavak lokhatpa hore Kanagumbana lamdam asigi puwaribu lana wahan thokpiraga lamdam asibu khudum chanaba honaba leptre Asigumba kaya ase miyamna yabiganu haina Chief Minister N Biren phongdokhrei